Good evening, everyone. Ngasi Sagonsel Numit, December 8, 2022 gi. Ngasi se hoigi topic first aid. First aid hariba topic sida yamna maru oi hana khanba. Aduga aikoigi ichanupa da thokiba yamna nungaitaba thodok ama gi matangda wari sum tauge mayamda hariba wari sina hoigi alertness aduga matang chana first aid pi horagadi kayamu kanai habasi gi matangda wari khar tawjige aduga ichanu par thokiba aigi wari si kainoni hoigi ising asapana hoi pokhiba haitare Icanupasina sahi anirom pharakpada mase akhoi table da leiba akhoi electric kettle mana wire du pairuraga chinguba male aduda ma angang oimlina adu magi mathakta akhoi ising asabasina haidharak paitare adu maina thokhiba akhoi yamna nuaita thodokni adubu mayamna nungsibiduna aduga isorna chanbiduna hojik pudi Icanupa do ayama saruk fare adu khara koigi matamgi matungina mana demand torobudigi matungina khoi physiotherapy na toba adu di adum chathari haitare aduna matang se in haining budi akoigi asaba na pokpa akoi asaba se akoigi ising asaba da pokpoi bi ai adu ising asaba pokpa sisu akoina hospital lai matamda pokpagi akoigi kamaina poino haibase akoigi tongan makhan mayam ama akoi unare Icanupa gi sina akoigi table mathakka leiba electric kettle legi ising haidharakpa aduga akoigi angang kharadana muga akoigi bathroom na changaga akoigi irujanaba na akoigi bucket leibi ising duda moina khutlup simagumba nataga even phamjin mugum yawe sumai tro pokpa aduga akoigi cha thakpada haitare ko Mama cha thaingi da du mama jin angang smaina pammaga lem thanda angang de makhudu tak ang lenga pugumba mai to cha je maja da haijin ba adidi khoigi chak chaba matam na khoi insang mai haijin mugumba adidi chak haijin mugumba adu maina smaina khoigi asaba pot sina angang da pok pase khoigi maram kaya maram di pok pu yai si khoigi daily activity da khoina yumda tawriba yumda leiriba asaba chari thakliba akoigi asaba sidagi pokpa khaktani aduna akoigi mama oibasingna duka akoigi mapa oibasingna duka manakta leiriba akoigi ahal laman singchina yam munna cheksinba ama dakata ya duga angangsi hariba pochai sing asidagi karamaina naktokani haibagi plan ama tawbam je dakata aduna yariba makhai akoigi electric kettle gumse akoigi table gi matai gum thamdaba aduga angang lei haragadi moina makhutna lamba phangoi mafam thamba haitare ko simadaga tai aduga akoigi electric kettle gumse akoigi magi wire pair jingbada akoigi haidokpi chance lei aduga akoigi even akoigi table mathakta akoigi table cloth haitare ko table cloth sigi mathakta asaba poche thamba aduga angang duna phi do pai ga chingoba adu de haidorok pasu yai aduna pokpagi maram se aduki mathik yam krai tare aduna khoi yam kanna section bam daga tai aduga doctor gi advice ki matungina akhogi sumaina ising ba sa khoi asaba ising dagi bu oiro natraga asaba enjang dagi oiro natraga khoi chai coffee sigum badagi khoi hakchang da hajin base angang do bi ai natraga even khoi adult do bi ai anybody si hek thokpaga khoi hek uhobaga khoi kari tawdobuno haibase khoi khudakta hek pokpaduga minute amagi manungda khoi bathroom dan changsilaga bathroom leiragadi natragana haiba jaga duda kamaina tawdom ham tamda akhoi normal temperature gi water je akhoi fridge bang thamba akhoi yam ingba ising nataba akhoi bathroom la phangba akhoi tap water je poiba jaga duda 10 to 15 minutes kumje akhoi luppaga thamgado haitare sumaina minute amagi manung to horagadi
ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯦ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜꯗ ꯍꯟꯖꯤꯜꯂꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯗꯣꯛꯇꯔꯅ ꯑꯩꯈꯣꯏꯗ ꯑꯦꯗꯚꯥꯏꯁ ꯄꯤꯈꯤꯕ ꯂꯩ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯐꯥꯔꯁ ꯑꯦꯗꯁꯦ ꯃꯌꯥꯝ ꯀꯥꯎꯕ ꯌꯥꯗꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯃꯆꯥ ꯂꯩꯕ ꯏꯃꯨꯡ ꯃꯅꯨꯡꯗꯗꯤ ꯁꯤꯁꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯉꯥꯡꯅ ꯑꯩꯈꯣꯏꯒꯤ ꯑꯁꯥꯕ ꯄꯣꯠꯁꯦ ꯂꯥꯝꯕ ꯐꯪꯗꯕ ꯃꯐꯝꯗ ꯊꯝꯕꯤꯌꯨ ꯑꯗꯨꯒ ꯈꯨꯗꯣꯡꯊꯤꯕꯗ ꯑꯩꯈꯣꯏꯒꯤ ꯄꯣꯛꯈꯤꯕ ꯌꯥꯎꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯗꯛꯇ ꯃꯤꯅꯤꯠ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯇꯦꯝꯄꯔꯦꯆꯔꯒꯤ ꯋꯥꯇꯔꯁꯦ ꯏꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯣꯛꯏꯕ ꯖꯒꯥꯗꯨꯗ ꯍꯩꯔꯒ ꯃꯤꯅꯤꯠ 15ꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯊꯝꯒꯗꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯦ ꯅꯣꯔꯃꯦꯜꯗ ꯍꯟꯖꯤꯟꯒꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯗꯣꯛꯇꯔꯅ ꯑꯦꯗꯚꯥꯏꯁ ꯄꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁ ꯑꯦꯗꯀꯤ ꯃꯇꯥꯡꯗ ꯑꯣꯏꯔꯦ ꯑꯗꯨꯒ ꯄꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯌꯦꯡꯕꯒꯤ ꯃꯑꯣꯡꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟ ꯕꯔꯟ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁ ꯗꯣꯛꯇꯔ ꯇꯥꯟꯅꯕ ꯗꯔꯀꯥꯔ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯌꯦꯡꯕꯁꯦ ꯌꯥꯔꯤꯃꯈꯩ ꯇꯧꯕꯤꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟ ꯕꯔꯟ ꯄꯦꯁꯦꯟ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯉꯣꯟꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯗꯔꯀꯥꯔ ꯇꯥꯔꯤꯁꯦ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯂꯨꯅ ꯅꯥꯟꯅ ꯌꯥꯝ ꯍꯥꯏꯖꯤꯟ ꯑꯣꯏꯕ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯊꯝꯕ ꯗꯔꯀꯥꯔ ꯇꯥꯏ ꯃꯉꯣꯟꯗ ꯗꯦꯟꯖꯔ ꯑꯣꯏꯔꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯗꯨ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯑꯩꯈꯣꯏꯒꯤ ꯏꯟꯐꯦꯛꯁꯟ ꯍꯥꯏꯇꯥꯔꯦ ꯏꯟꯐꯦꯛꯁꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯒꯤ ꯀꯩꯅꯣ ꯇꯧꯕꯁꯦ ꯐꯍꯟꯕ ꯉꯝꯍꯟꯗꯦ ꯑꯗꯨꯒ ꯈꯨꯗꯣꯡꯊꯤꯕ ꯈꯔ ꯁꯥꯊꯤꯅ ꯁꯣꯛꯄꯗꯗꯤ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯑꯁꯤ ꯑꯅꯥꯁꯨ ꯊꯣꯛꯏ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯗꯤ ꯐꯥꯔꯁ ꯑꯦꯗꯇ ꯇꯧꯕꯤꯔꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯗꯣꯛꯇꯔ ꯇꯥꯟꯅꯕꯤꯔꯣ ꯗꯣꯛꯇꯔꯁꯨ ꯑꯩꯈꯣꯏꯒꯤ ꯕꯔꯟ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁ ꯇꯥꯟꯅꯕꯤꯔꯣ ꯑꯗꯨꯒ ꯃꯥꯅ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯒ ꯍꯣꯁꯄꯤꯇꯥꯜꯗꯕꯨ ꯑꯣꯏꯔꯕꯁꯨ ꯌꯨꯝꯗꯕꯨ ꯑꯣꯏꯔꯕꯁꯨ ꯗꯤꯁꯆꯥꯔꯖ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯂꯨ ꯅꯥꯟꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯐꯥꯔꯁ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯐꯣꯔꯃꯣꯁ ꯑꯦꯟ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯊꯧꯗꯥꯡ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯥꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯦꯇꯦꯟꯗꯦꯟ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄꯦꯁꯦꯟ ꯑꯃ ꯂꯩꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯕꯔꯟ ꯁ꯭ꯀꯤꯟ ꯕꯔꯟꯁꯦ ꯑꯩꯈꯣꯏꯒꯤ ꯅꯣꯡ ꯅꯤꯅꯤꯗ ꯐꯕ ꯌꯥꯕ ꯅꯠꯇꯦ ꯃꯥꯁꯦ ꯇꯦꯛꯁ ꯌꯤꯌꯔꯁ ꯍꯥꯏꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯁꯣꯛꯑꯒꯗꯤ ꯌꯤꯌꯔꯁ ꯍꯥꯏꯗꯤ ꯆꯍꯤ ꯃꯌꯥꯝ ꯑꯃ ꯆꯪꯉꯦꯕ 3, 4, 5 ꯆꯪꯕ ꯌꯥꯏ ꯏꯆꯥꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯒꯤ ꯆꯍꯤ 3 ꯍꯦꯟꯖꯤꯟꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯇ꯭ꯔꯤꯠꯃꯦꯟ ꯃꯆꯥ ꯇꯧꯏ ꯑꯗꯣ ꯑꯌꯥꯝꯕꯗꯤ ꯐꯒꯠꯂꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ग्रोथꯇ ꯀꯔꯤꯝ ꯑꯀꯥꯏꯕ ꯂꯩꯇꯦ ꯃꯥꯒꯤ ओवरऑल वेलबींगꯗꯤ ꯐꯩ ꯑꯗꯨꯕु ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯗ ꯄꯨꯡꯐ ꯐꯔꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯏꯚꯟ ꯆꯍꯤ 3 ꯂꯥꯟꯈ꯭ꯔꯕ ꯐꯥꯎꯕ ꯄꯨꯂꯞ ꯐꯕꯗꯤ ꯑꯣꯏꯗ꯭ꯔꯤ ꯃꯇꯝ ꯈꯔ ꯆꯪꯈꯤꯒꯗꯧ ꯃꯥꯜꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯦꯁꯦꯟꯁꯤ ꯌꯥꯝ ꯋꯥꯕꯖꯥꯠꯅꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯃꯥ ꯁꯦꯟꯅꯔꯤꯕ ꯃꯤꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯁꯦꯟꯅꯔꯤꯕ ꯃꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯊꯤꯔꯕ ꯑꯩꯈꯣꯏꯒꯤ ꯕꯔꯟ ꯄꯦꯁꯦꯟꯁꯤ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯗ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩ ꯄꯣꯛꯈ꯭ꯔꯕꯁꯤꯡꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯌꯥꯝꯅ ꯂꯨꯕ ꯌꯥꯝ ꯅꯥꯟꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯨꯒ ꯁꯦꯀꯦꯟꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯆꯥꯅ ꯊꯛꯅꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭रोटीन ꯐꯖꯅ ꯌꯥꯎꯕ ꯆꯤꯟꯖꯥꯛ ꯑꯩꯈꯣꯏꯒꯤ इनर्जी ꯐꯖꯅ ꯌꯥꯎꯕ ꯆꯤꯟꯖꯥꯛ ꯑꯗꯨꯒ ꯃꯥꯒꯤ ओवरऑल ꯑꯩꯈꯣꯏꯒꯤ ꯍꯦꯜꯗꯤ ꯕꯣꯗꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯦꯟꯇꯦꯟ ꯇꯧꯕꯗ ꯆꯪꯉꯤꯕ ꯑꯩꯈꯣꯏꯒꯤ ꯚꯤꯇꯥꯃꯤꯟꯁ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒ ꯍꯩ ꯔꯥ ꯁꯤꯒꯨꯝꯕꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯨꯒ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯐꯤꯖꯤꯀꯦꯜ ꯑꯦꯛꯇꯤቪꯇꯤ ꯇꯧꯕ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯨꯅ ꯐꯤꯖꯤꯀꯦꯜ ꯑꯦꯛꯇꯤቪꯇꯤꯁꯦ ꯌꯥꯔꯤꯃꯈꯩ ꯇꯧꯒꯗꯧꯕꯅꯤ ꯅꯥꯔꯒꯁꯨ ꯈꯔ ꯈꯥꯡꯉꯒ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤꯁ ꯇꯥꯟꯅꯔꯒ ꯇꯧꯒꯗꯧꯕꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯦ ꯀꯣꯟꯇ꯭ꯔꯦꯛ ꯇꯧꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯀꯦꯜ ꯇꯔꯝꯗ ꯑꯩꯈꯣꯏꯒꯤ ꯀꯣꯟꯇ꯭ꯔꯦꯛꯆꯔ ꯍꯥꯏꯅ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃ ꯂꯩ ꯑꯩꯈꯣꯏꯒꯤ ꯄꯦꯁꯦꯟꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯟꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠ ꯏꯐꯦꯛ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤꯁꯦ ꯀꯣꯟꯇ꯭ꯔꯦꯛꯆꯔꯁꯦ ꯌꯥꯔꯤꯉꯩ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯅ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯂꯥꯏꯌꯦꯡꯉꯤꯕ ꯃꯅꯨꯡꯗ ꯐꯥꯎꯕꯗ ꯃꯥꯁꯦ एक्सरसाइज तब दरकार ताई स्ट्रेचिंग तब दरकार ताई चटप खोटप यारिमखै तौगदौबने अखोई फमजिल्लगा लैबा तुमजिल्लगा लैबसे बर्न पेशेंट अमगिदी यामना करी हाइगनी फमजिल्लगा लैबसे फत्ते हाइतारेको अदुना मासे यारिमखै अदुम नॉर्मल लाइफ त तौबा दुमाइना एक्टिविटी से अदुम तौगदौनी स्ट्रेचिंग तौगदौनी वाकिंग तौगदौनी साना खोनबसे यारिमखै तौहनगदौबनी अखोई पेशेंट दुदा अदु ओइतारगदी हयेंग माना फरग मतमदा मागी मखुत्ता करिदा अमदा सोखियोदु मागी मोबिलिटी हैतारेको मोबिलिटी से नॉर्मल द मेंटेन तौब ngamni natragadi मासे फाजिलगा थमगिगनी एबा अदु फाजिलगा थमगिबा सिंगजु अमुक अखोई ऑपरेशन तौरगा अखोई कॉन्ट्रैक्चर दु रिलीज तौबदी याय अदु यारिङै अखोई लेंग खोटप तौरगा कॉन्ट्रैक्चर से थोक्तनबा अदुम डे 1 दगी फत्रि फाव अदुम मासे एक्सरसाइज तौगदबनी
ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯩꯅ ꯑꯩꯈꯣꯏꯗ ꯊꯣꯛꯈꯤꯕ ꯑꯗꯨꯒ ꯃꯌꯥꯝꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤ by any chance ꯊꯣꯛꯑꯦꯕꯨ ꯍꯥꯏꯔꯒꯁꯨ ꯀꯔꯤ ꯀꯔꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯒꯗꯧꯕꯅꯣ, ꯐꯥꯔꯁ ꯑꯦꯗꯅ ꯀꯔꯤꯅꯣ, ꯑꯗꯨꯒ ꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗꯅ ꯗꯣꯛꯇꯔ ꯀꯔꯝꯕ ꯇꯥꯟꯅꯒꯅꯤ, ꯑꯗꯨꯒ ꯀꯃꯥꯏꯅ ꯂꯩꯕ, ꯀꯃꯥꯏꯅ ꯆꯥꯕ ꯊꯛꯄ, ꯁꯤꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯈꯤꯇꯪ ꯁꯤꯌꯔ ꯇꯧꯖꯒꯦ ꯈꯟꯗꯨꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯖꯕꯅꯤ. ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯥꯎꯕꯤꯔꯅꯨ, ꯍꯦꯛ ꯑꯁꯥꯕꯅ ꯄꯣꯛ ꯇꯥꯔꯒꯗꯤ ꯃꯤꯅꯤꯠ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯕꯥꯠꯔꯨꯝꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯅꯣꯔꯃꯦꯜ ꯇꯦꯝꯄꯔꯦꯆꯔꯁꯤꯅ ꯄꯣꯛꯏꯕ ꯖꯒꯥꯗꯨꯗ 10 to 15 minutes ꯍꯩꯔꯒ ꯊꯝꯕꯤꯌꯨ. ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯗꯣ ꯅꯣꯔꯃꯦꯜꯗ ꯍꯟꯖꯤꯜꯂꯛꯀꯅꯤ. ꯁꯤꯅꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ. Thank you so much for watching this video, and I hope to see you soon with another topic in next video. Bye.